ꯑꯩꯈꯣꯏꯅ ꯑꯗꯨꯗꯤ ꯉꯔꯥꯡꯒꯤ ꯈꯣꯡꯆꯠꯁꯤ ꯃꯄꯨꯝ ꯑꯣꯏꯅ ꯌꯦꯡꯕ ꯑꯃ ꯆꯪꯉꯦꯕ ꯃꯄꯨꯝ ꯑꯣꯏꯅ ꯌꯦꯡꯕꯁꯤꯗ ꯀꯃꯥꯏꯅ ꯂꯥꯛꯀꯗꯒꯦ ꯍꯥꯏ ꯀꯥꯟꯗ ꯍꯥꯟꯅ ꯌꯥꯝ ꯀꯟꯅ ꯗꯤꯃꯥꯟ ꯇꯥꯜꯂꯝꯕ ꯑꯩꯈꯣꯏꯒꯤ ꯕꯨꯜꯒꯥꯡꯒꯤ ꯄꯥꯔꯇꯤꯒꯤ ꯀꯥꯡꯂꯨꯞ ꯃꯥꯒꯤ ꯐꯦꯃꯤꯂꯤꯒꯤ ꯀꯥꯡꯕꯨꯁꯤꯡꯗꯨꯅ ꯃꯣꯏꯒꯤ ꯀꯩꯅꯣ ꯑꯃ ꯁꯦꯝꯗ꯭ꯔꯤꯐꯥꯎ ꯗꯤꯁꯇ꯭ꯔꯤꯛ ꯑꯃ ꯍꯥꯏꯒꯗ꯭ꯔꯥ ꯃꯣꯏꯒꯤ ꯂꯩꯕꯥꯛ ꯑꯃ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏ ꯃꯔꯣꯟꯗ ꯃꯣꯏ ꯗꯤꯁꯇ꯭ꯔꯤꯛ ꯑꯃ ꯍꯥꯏꯗꯤ ꯃꯣꯏ ꯂꯩꯕꯥꯛꯀꯤ ꯋꯥꯈꯜꯅꯦꯕ ꯂꯩꯕꯥꯛꯀꯤ ꯃꯪꯉꯩꯅꯦꯕ ꯑꯗꯨꯝꯕ ꯂꯩꯕꯥꯛ ꯑꯃ ꯖꯣꯒꯥꯝ ꯍꯥꯏꯁꯦ ꯃꯣꯏ ꯖꯣꯒꯥꯝ ꯍꯥꯏꯁꯦ ꯃꯣꯏꯒꯤ ꯌꯥꯎꯃꯤꯒꯤ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯕꯒꯤꯁꯦ ꯃꯁꯤ ꯁꯦꯝꯗ꯭ꯔꯤꯐꯥꯎꯗꯤ ꯑꯁꯤꯕ ꯄꯣꯠꯂꯣꯏꯔꯣ ꯍꯥꯏꯔꯝꯃꯒ ꯀꯅꯥ ꯃꯌꯥꯝꯗ ꯃꯅꯤꯄꯨꯔ ꯃꯌꯥꯝ ꯑꯇꯩ ꯃꯌꯥꯝ ꯏꯈꯪ ꯈꯪꯍꯧꯗ ꯃꯣꯏ ꯃꯁꯤ ꯁꯣꯔꯠꯄꯦꯛꯇ ꯃꯇꯝꯁꯤ ꯈꯪꯇꯦꯡ ꯇꯦꯟꯁꯤꯜꯂꯛꯄ ꯑꯃ ꯁꯤ ꯅꯝꯕꯔ 1 ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗ ꯑꯃꯨꯛ ꯑꯁꯣꯟꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯆꯤꯌꯥꯔ ꯂꯧꯔꯒ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯁꯤꯡ DGPꯁꯤꯡ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡ ꯌꯥꯎꯕ ꯑꯈꯟꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯤꯇꯤꯡ ꯑꯃ ꯇꯧꯔꯤꯅꯦꯕ ꯑꯗꯨ ꯑꯅꯤꯁꯤ ꯀꯅꯥꯅ ꯃꯔꯨ ꯑꯣꯏꯒꯦ ꯍꯥꯏꯕ ꯄꯣꯠ ꯑꯃꯁꯨ ꯑꯩꯈꯣꯏ ꯅꯩꯅꯔꯛꯄ ꯑꯃ ꯆꯪꯉꯦꯕ ꯃꯗ ꯑꯩꯈꯣꯏ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯥꯎꯗ꯭ꯔꯦꯀꯣ ꯀꯅꯥꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯀꯅꯥ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔ ꯀꯌꯥ ꯌꯥꯝꯅ ꯍꯥꯏꯔꯤꯅꯣ ꯈꯪꯗꯦꯀꯣ DGP ꯑꯣꯏꯔꯁꯨ ꯑꯗꯒꯤꯗꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯁꯨ ꯃꯕꯥꯅꯤ ꯃꯅꯤꯄꯨꯔꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔ ꯉꯥꯡꯕꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔ ꯉꯥꯡꯕꯗꯨ ꯐꯤꯂꯤꯡ ꯈꯦꯠꯅꯅꯦꯕ ꯁꯦꯟꯇꯤꯃꯦꯟ ꯈꯦꯠꯅꯅꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣ ꯈꯦꯠꯅꯅꯦꯕ ꯃꯇꯤꯡ ꯈꯦꯠꯅꯅꯦꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨ ꯈꯔ ꯑꯩꯈꯣꯏ ꯇꯟꯖꯥ ꯑꯃ ꯁꯣꯝꯗ ꯃꯥꯡꯈ꯭ꯔꯦꯕ ꯍꯥꯏꯗꯤ ꯀꯔꯤꯒꯤꯅꯣ ꯃꯕꯥꯅꯤ ꯑꯅꯤꯁꯤ ꯐꯪꯖꯟꯅꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯩꯗꯅ ꯌꯩꯊꯣꯛ ꯌꯩꯁꯤꯟ ꯑꯝꯇ ꯌꯥꯗꯕ ꯖꯥꯠꯂꯥ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣꯅ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯝꯅ ꯍꯧꯖꯤꯛꯀꯤ ꯑꯁꯤꯗ ꯄꯣꯠꯂꯣꯏꯕꯁꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯒꯤ ꯂꯧꯁꯦ ꯈꯤꯇꯪ ꯇꯥꯏꯝꯁꯤ ꯈꯤꯇꯪ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯌꯥꯅꯕꯒꯤ ꯃꯑꯣꯡ ꯅꯠꯇꯕ ꯅꯠꯇ꯭ꯔꯒ ꯑꯁꯣꯝꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯃꯥꯏꯅ ꯃꯇꯝꯁꯦ ꯑꯅꯤꯁꯦ ꯀꯃꯥꯏꯅ ꯁꯤꯟꯅꯈꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤꯀꯣ ꯑꯃꯁꯦ ꯍꯥꯟꯅꯗꯒꯤ ꯐꯤꯛꯁ ꯇꯧ ꯂꯩꯕꯅꯤ ꯃꯤ ꯄꯣꯠꯂꯣꯏꯕꯁꯦ ꯍꯥꯟꯅꯗꯒꯤ ꯄꯣꯠꯂꯣꯏꯕꯒꯤ ꯃꯇꯝꯁꯦ ꯂꯦꯞ ꯂꯩꯒꯦꯅ ꯍꯥꯏꯔꯒꯗꯤ ꯌꯥꯅꯔꯦꯀꯣ ꯑꯁꯣꯝꯒꯤꯗꯨꯅ ꯑꯁꯣꯝꯗ ꯑꯆꯧꯕ ꯈꯔ ꯋꯥꯡꯕ ꯂꯦꯞꯄꯛꯄꯅꯤꯅ ꯌꯩꯊꯣꯛ ꯌꯩꯁꯤꯟ ꯌꯥꯗꯦ ꯂꯧꯁꯦꯕ ꯁꯤꯁꯤꯅ ꯁꯨꯃꯥꯏꯅ ꯁꯠ ꯂꯦꯞꯁꯤꯟꯅꯔꯛꯄ ꯁꯤꯒꯤ ꯃꯅꯨꯡꯗ ꯏꯆꯦꯟ ꯀꯩ ꯂꯩ ꯑꯗꯩ ꯅꯝꯕꯔ 2 ꯁꯤꯗꯨ ꯀꯅꯥꯅꯣ MLAꯔ ZRO ꯅꯠꯇ꯭ꯔꯒ ZRAꯒꯤ ꯂꯨꯆꯤꯡꯕ ꯑꯃꯔꯕ ꯁꯤꯔꯤꯁꯦ ꯕꯨꯡꯒꯥꯡꯒꯤ ꯄꯥꯔꯇꯤ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯈꯦꯝꯆꯥꯟꯒꯤ ꯃꯤꯠꯌꯦꯡꯗꯗꯤ MLA ꯑꯣꯏꯅ ꯎꯕꯤꯔꯝꯕ ꯌꯥꯏꯑꯕꯀꯣ BJPꯒꯤ MLA ꯑꯣꯏꯅ ꯑꯗꯨꯒ ꯃꯥꯒꯤ ꯍꯣꯜ ꯐ꯭ꯌꯨꯅꯦꯜ ꯄ꯭ꯔꯣꯁꯦꯁꯇ ꯂꯩꯈꯤꯕ ꯑꯗꯥꯏꯒꯤ ꯂꯩꯈꯤꯕ ꯐꯤꯕꯝꯗꯨꯗꯗꯤ ꯃꯥꯁꯦ ZROꯒꯤ ꯂꯨꯆꯤꯡꯕ ꯑꯃꯅꯦꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ZRO ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯖꯣꯃꯤ ꯔꯤꯌꯨꯅꯤꯐꯤꯀꯦꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ 1993ꯗ ꯁꯦꯝꯕ ꯀꯅꯥꯅ ꯁꯦꯝꯕ ꯃ꯭ꯌꯥꯟꯃꯥꯔꯗ MP ꯑꯣꯏꯔꯝꯕ ꯅꯤꯄꯥ ꯑꯃꯅ ꯑꯥꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯑꯁꯨꯝꯕ ꯁꯥꯊꯤꯕ ꯏꯔꯥꯡ ꯑꯃ ꯂꯥꯛꯄꯗꯒꯤ ꯀ꯭ꯋꯥꯗꯤꯄꯟ ꯑꯥꯏꯠꯇꯣ 1988ꯒꯤ ꯑꯒꯁ 9ꯒꯤ ꯏꯔꯥꯡ ꯁꯥꯊꯤꯕ ꯑꯃꯗꯥꯏꯗꯒꯤ ꯁꯣꯝꯗ ꯂꯥꯟꯖꯦꯟꯅꯔꯒ ꯂꯥꯛꯈꯤꯕ ꯅꯤꯄꯥ ꯑꯩꯈꯣꯏ ꯀꯔꯝꯕ ꯃꯃꯤꯡ ꯊꯥꯡꯂꯤꯟꯄꯥꯎꯟ ꯒꯨꯏꯇꯤ MP ꯑꯣꯏꯔꯝꯕ ꯅꯤꯄꯥ ꯃꯥꯅ ꯁꯦꯝꯃꯤꯅꯦꯕ ꯖꯣꯃꯤ ꯔꯤꯌꯨꯅꯤꯐꯤꯀꯦꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯏꯕ ꯑꯗꯨꯒ ꯃꯗꯨ ꯁꯦꯝꯃ ꯂꯩꯔꯀꯥꯟꯗ ꯃꯣꯏ ꯖꯣꯃꯤ ꯔꯤꯌꯨꯅꯤꯐꯤꯀꯦꯁꯟꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯩꯔ ꯃꯇꯨꯡꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯥꯏꯇꯥꯔꯦ ꯏꯀꯨꯏ ꯀꯨꯏꯗꯅ 93ꯗ ꯁꯦꯝꯃꯒ ꯆꯍꯤ 4ꯃꯨꯛ ꯂꯩꯔꯀꯥꯟꯗ ꯆꯨꯔꯆꯥꯟꯄꯨꯔ ꯑꯁ꯭ꯋꯥꯏꯁꯤꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯨꯀꯤꯒ ꯄꯥꯏꯇꯤꯒ ꯍꯥꯟꯅꯔꯛꯑꯦꯕ ꯏꯔꯥꯡ ꯊꯣꯛꯂꯛꯑꯦꯕ ꯃꯗꯒꯤ ꯖꯣꯃꯤ ꯔꯤꯌꯨꯅꯤꯐꯤꯀꯦꯁꯟ ꯑꯥꯔꯃꯤꯁꯤꯒꯤ ZROꯁꯤꯒꯤ ꯃꯈꯣꯏꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯥꯟꯃꯤ ꯀꯥꯡꯕꯨ ꯑꯃ ꯁꯦꯝꯒꯠꯇꯕ ꯌꯥꯗꯦꯅ ZRAꯅ ꯑꯗꯨꯅ ꯖꯣꯃꯤ ꯔꯤꯚꯣꯂꯨꯁꯅꯔꯤ ꯑꯥꯔꯃꯤ ꯍꯥꯏꯕꯅꯦꯕ ZRAꯁꯦ ꯑꯗꯨꯒꯤ ꯐꯤꯔꯥꯟꯅꯦꯕ ꯉꯔꯥꯡ ꯃꯥꯒꯤ ꯁꯤꯗ ꯀꯨꯞꯄꯤꯁꯦ ꯑꯗꯨꯒꯤ ꯐꯤꯔꯥꯟꯗꯨꯗ DC ꯃꯌꯥꯝ ꯂꯩ ꯀꯠꯈ꯭ꯔꯦꯀꯣ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯃꯁꯥꯁꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔꯁꯨ ꯉꯥꯛꯇꯪ ꯊꯝꯈꯤꯁꯦꯕ SP ꯀꯠꯈ꯭ꯔꯦꯀꯣ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝ ꯀꯠꯈ꯭ꯔꯦꯀꯣ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝ ꯀꯠꯈ꯭ꯔꯦꯕ ꯑꯗꯨꯒ ꯁꯤꯟꯗꯣꯛ ꯁꯤꯟ ꯇꯧꯏ ꯂꯣꯏ ꯈꯪꯉꯤꯅꯤ ꯀꯩꯅꯣ ꯑꯗꯥꯏꯗ ꯀꯅꯥ ꯏꯟꯇꯦꯂꯤꯖꯦꯟꯁ ꯔꯤꯄꯣꯔꯠ ꯌꯥꯝ ꯀꯨꯡꯉꯤꯅꯦꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯁꯨ ꯂꯥꯟꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯀꯠꯂꯤꯗꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗꯤ ꯈꯪꯉꯝꯃꯣꯏ ꯑꯗꯨꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗꯤ ꯐꯤꯔꯥꯟꯅ ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧ ꯑꯗꯨꯒꯤ ꯃꯥꯗꯤ ꯑꯗꯨꯋꯥꯏꯗꯗꯤ ꯌꯥꯝ ꯍꯦꯟꯅꯗꯤ ꯗꯤꯇꯦꯜꯗꯤ ꯈꯪꯉꯝꯃꯣꯏꯕ ꯑꯗꯨ ꯃꯥꯕꯨ ꯃꯤꯁꯒꯥꯏꯗ ꯇꯧꯔꯤꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥ ꯈꯪꯉꯝꯃꯅꯤꯗꯅ ꯃꯌꯥꯝꯒꯤ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯃꯌꯥꯝ ꯆꯥꯔꯦ ꯑꯣꯅꯔꯦꯕꯜ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯕꯨ ꯑꯣꯏꯔꯣ ꯗꯤꯁꯇ꯭ꯔꯤꯛꯀꯤ SP ꯑꯣꯏꯔꯣ ꯑꯥꯔꯃꯤ ꯀꯩꯀꯩ ꯑꯗꯨꯋꯥꯏꯗ ꯂꯩ ꯃꯌꯥꯝꯁꯦ ꯀꯔꯤꯒꯤ ꯁꯤꯗ ꯀꯔꯤ ꯑꯦꯛꯁꯟ ꯃꯥꯅ ꯂꯧꯗꯣꯔꯤ ꯁꯤꯃ ꯑꯗꯩ ꯃꯅꯤꯄꯨꯔꯒꯤ ꯂꯤꯒꯦꯜ ꯐꯦꯇꯔꯅꯤꯇꯤꯗ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯅ ꯄꯤꯄꯜꯒꯤ ꯏꯟꯇꯔꯦꯁꯇ ꯁꯨꯝꯕꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤ ꯁꯨꯃꯥꯏꯅ ꯂꯥꯜꯍꯧꯕꯒꯤ ꯀꯩꯅꯣ ꯑꯃꯗ ꯑꯩꯈꯣꯏ ꯐꯤꯔꯥꯜ ꯑꯃꯗ ꯀꯠꯄꯅꯦꯕ ꯑꯩꯈꯣꯏꯅ ꯎꯔꯤꯁꯦ ꯑꯁꯤꯕ ꯍꯛꯆꯥꯡꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕꯅꯤꯀꯣ ꯑꯩꯈꯣꯏꯅ ꯍꯦꯛ ꯃꯤ ꯃꯌꯥꯝ ꯎꯔꯤꯁꯤ ꯐꯤꯔꯥꯟꯁꯤꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗ꯭ꯔꯗꯤ ꯀꯔꯤꯒꯤ ꯃꯁꯤꯗꯩꯗ ꯃꯥꯅ ꯐꯤꯔꯥꯟ ꯀꯩꯅꯣ ꯀꯠꯄꯅꯣꯕ ꯁꯤꯗꯩꯗꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯅꯤꯗ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯈ꯭ꯔꯦ ꯃꯣꯏꯒꯤ ꯖꯣꯃꯤꯒ ꯀꯨꯀꯤꯒ ꯈꯥꯏꯗꯣꯛ ꯈꯥꯏꯖꯤꯟ ꯇꯧꯅꯕꯒꯤ ꯑꯗꯨꯁꯨ ꯀꯩꯝꯇ ꯃꯃꯤ ꯇꯥꯗꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣ ꯈꯥꯏꯗꯣꯛ ꯈꯥꯏꯖꯤꯟꯒꯤ ꯃꯃꯤ ꯑꯃ ꯇꯥꯗꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯃꯁꯤꯗꯩ ꯀꯨꯀꯤꯒꯤ MLA ꯌꯥꯎꯔꯤꯑꯕ ꯁꯤ ꯆꯥꯛꯀ ꯆꯥꯃꯤꯟꯅꯔꯤꯑꯕ ꯑꯣꯅꯔꯦꯕꯜ ꯈꯦꯝꯆꯥꯟꯒ BJPꯒꯤ ꯀꯨꯀꯤꯒꯤ MLA ꯂꯦꯠꯖꯥꯃꯪ ꯍꯥꯎꯀꯤꯞꯁꯤꯡ ꯌꯥꯎꯔꯤ ꯑꯗꯩ ꯀꯨꯀꯤ ꯄꯤꯄꯜ ꯑꯦꯂꯥꯏꯟꯁꯀꯤ MLA ꯆꯤꯡꯅꯨꯡꯊꯥꯡ ꯖꯧꯁꯨ ꯌꯥꯎꯔꯤꯑꯕ ꯑꯗꯨꯗꯤ ꯈꯥꯏꯗꯣꯛꯅꯗꯦꯀꯣ ꯄꯨꯜꯂꯤ ꯑꯗꯨꯝ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯄꯨꯜꯂꯤꯀꯣ ꯑꯁ꯭ꯋꯥꯏꯗꯅ ꯑꯃ ꯇꯧꯕ ꯑꯗꯨꯅ ꯃꯌꯥꯝꯗ ꯁꯤ ꯇꯧꯅꯕꯅꯤ ꯀꯩꯅꯣ ꯏꯝꯄꯦꯛ ꯑꯃ ꯂꯩꯅꯕ ꯍꯥꯏꯗꯤ ꯄꯣꯂꯤꯇꯤꯀꯦꯂꯤ ꯏꯟꯇꯔꯄ꯭ꯔꯦꯠ ꯇꯧꯕ ꯌꯥꯒꯗꯕ ꯑꯥꯔꯊ ꯍꯟꯕ ꯋꯥꯍꯟꯊꯣꯛ ꯂꯧꯕ ꯌꯥꯔꯣꯏꯗꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯣꯏ ꯃꯁꯦꯟ BJP ꯃꯅꯨꯡꯗ ꯃꯣꯏ ꯃꯁꯦꯟ ꯌꯥꯅꯗꯕꯒꯤ ꯑꯗꯨ ꯑꯩꯅ ꯉꯝꯃꯦ ꯃꯥꯅ ꯉꯝꯃꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯕ ꯉꯝꯈ꯭ꯔꯦ ꯀꯥꯟꯗ ꯃꯣꯏ ꯀ꯭ꯔꯦꯗꯤꯠ ꯂꯧꯅꯕꯒꯤꯅ ꯋꯥꯐꯝ ꯑꯃ ꯑꯗꯨꯋꯥꯏ ꯃꯣꯏ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯕꯤꯌꯣꯕ ꯑꯗꯨꯒ ꯂꯩꯕꯥꯛꯀꯤ ꯏꯟꯇꯔꯦꯁꯇꯗꯤ ꯍꯥꯏꯕ ꯆꯠꯂꯤꯁꯤ ꯅꯦꯒꯦꯇꯤቭꯅꯦꯕ ꯏꯝꯄꯦꯛꯁꯤ ꯅꯦꯒꯦꯇꯤቭꯅꯤ ꯖꯦꯔꯣ ꯏꯝꯄꯦꯛꯇꯤꯛꯅꯦꯕ ꯑꯩꯈꯣꯏꯗ ꯃꯥꯏꯅꯁꯅꯦꯕ ꯆꯠꯂꯤꯁꯤ ꯁꯤ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯌꯥꯒꯤ ꯍꯤꯁꯇ꯭ꯔꯤꯗꯁꯨ ꯑꯣꯏꯅꯤ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯂꯥꯜꯍꯧꯕ ꯑꯃꯒꯤ ꯐꯤꯔꯥꯜꯗ ꯂꯩ ꯀꯠꯈꯤꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ
ยามนะคนที่ปัวที่มั่มบะต่างกับมั่วช่วยไว้เนี่ยใช่ political ให้ยบนัดเดียวก็มาทำอาชีพกันนะก็ไม่สู้ตรงไหนให้ปะเนี่ยบะสู้ที่น้องไม่กลับนะ suspension operation น้องไม่กลับนะเรียบปะเนี่ยบะไอ้เงี้ยนั่นก็น้องไม่กลับนะกุมใช้ยานะบดีเลยตรีบะยานะบเลยอะดูยานะfullลี่ยานะบนัดตรีบะน้องไม่กลับนะบดูตึงเรียบใช้ปะเนี่ยบะน้องไม่กลับนะบตึงเรียบปะเนี่ยบะเตะยานะแต่น้องไม่เฉลี่ยเดินลุยตัวปะจุนัดตรีอันมันนัดตรีบะอะดูนะหายไปสิจวมีKenogiri Unification Organization की आम विंग बड़ी बस जेट आ रहे जो मी रिवोल्यूशनरी आर्मी सी कनानो करीनो हम तो मची पॉलिटिकल पार्टी रा CS हो रहा स्टूडेंट ऑर्गेनाइजेशन ला नत्रगा अंडरग्राउंड ऑर्गेनाइजेशन ला अंदर हाइप कांदा मयाम अंडरग्राउंड ऑर्गेनाइजेशन ने लो हाइप करने बा अदुदी अंडरग्राउंड ऑर्गेनाइजेशन अमगी फिरान द करी कटपनो अदुगा अदुम MLM की मथकदा असीबा हक्चांग दा अंडरग्राउंड ऑर्गेनाइजेशन की फिरान कुपसे सी करीनो अखोगी मणिपुर लेंगाखिना करमाइना अर्थ हंदोइनो हजि खंगौदुना तौरे खलेजे खंगे यदना हजिदा ओनेबन चीफ मिनिस्टर सुमोनि मिसगाइड तौबिरम बेयाइको मा खंगम मोय खंगम दे लोजे फिराजे कइनो कइनो मुनजि ngam बेयाइबा हाथु ना इमरजेंसी ओइना माथु चटपनि खोप तौबिनो हजि खंगे खंगदादि माबु मिसगाइड तौरि बखोरि बादि MLM सु यावरि अखोगी थांगगी MLA ओनेबन MLA टी रोबिंद्रो यावबिरि मासु लेजिद कटखरेबा मिगी लालहोबि फिराजे कटखरेबा सोंदरा मतम मदा अखोइ मयामना सुम ILP की ममिंग यम चटकिबा अखोगी तामो कनो रतन खोंदाम रतन यूनियन लेब की फिराल हाइपेतंग पाइरुबदको लेकत परतेको हाइपेतंग फारुबगी लेबा वाथोंगी फाबी दना तौनगी वाथोक लेगिमनेबा अदु तागदी सिगी दना लेकत पसने यातागदी सिगी कमाइ तोबा आइनो सिदी आइन खंगबजिंगना नैनबिरो आइन खंगबजिंगना पब्लिक इंटरेस्ट थबक तोबिरो बचे समाने यादि हाइबमदी खंगबन बम चंगेबा अखोइ मदुगी एरिया अदुदि अखोइने याम हेना कनो तौनिंगद्रेको अदुदुना मसिदे लेरिबा पोट मयामसिदा मासिगी इंपैक्ट सि करी लेगी हाइसे कई लेगी हाइ कांसिदा कमाइ तौना अदसिदा गवर्नमेंट मनुंगदा मै BJP मनुंगदना करी नोबा तौनैसे मरमदी हुजिगी सिदगी ZRA से हारिबा ऑर्गेनाइजेशन जिगा KNA कुकी नेशनल आर्मी से अनि सी हाना ममांगी BJP गवर्नमेंट 10 मार्च 2023 दा मसी म्यांमार मचाना म्यांमार ओरिजिन वेबा म्यांमार चाना लीडर वेबा ऑर्गेनाइजेशन ने अदुना मसी दा कोई शू तो यारोयना हाना 10 मार्च 2020 विड्रॉ तो ग्राम ने मणिपुर गवर्नमेंट वेना अदुंबा सुजु अदुदि सुजम लेत्रे लोगदुइनिको अमु मनुंग तौनगबदि कोई खंद्रेको मै अखोइ मोइना तौनब थबक जे कोइ तान ताना कोइ यंगलो मतमने खंद्रेबा अखोइने खंगौजि 10 मार्च 2023 दा हाइरिबा ZRA सिगा KNA सिगी खि कांबुसे मसिगी अनिसि म्यांमार गी दगी लाकबा मी अनीना लीडर ओइबनिना मसिदि अखोइ मणिपुर गवर्नमेंट यावरोना सिदगी तोखरमने तोखतादि मोजि मणिपुर गवर्नमेंट सु लेत्रे लोगदेनेबा अवतादि सिगी फिरान जिदा करिगदमत लेकटपनोबा अदुगा खोजिगी बुंगांगी पार्टी से कनानो हंगबनेबा बुंदांगी पार्टी सी MLA ओइना ओनेबन चीफ मिनिस्टर लेकटबा चलिबरा नत्रगा अखोगी ZRA की लुचिंगबा मोइना चलिबरा हाइब कांदा ओनेबन चीफ मिनिस्टर दी MLA ओइना चटपोरंगनेबा आदना ZRA ओइरमेबा मरमदि मा BJP की MLA और BJP फिराम से कुपते को MLA मोइबमदा भारत की नेशनल फ्लैग अम लेगमनी मोइ MLA द कुफम तोबा म लेरंगनी को अदुजु कुपते ZRA की फिराम कुतादी मासी अखोगी ओनेबन केनोना चीफ मिनिस्टर ना मासी मागी दमद मफम द चलिसि असिबगी थोरम चलिसि MLA मोनि सिबि चलिरा नतरग ZRA ओइ चलिसि सिदि फुजिकति लोइ थोले यदनसे सुमाइ थोला मिना मसिगी मतुंगिना फुजि अखोगी केनोजिना मणिपुर की मियामनसु नतरग गवर्नमेंटसु सोइबगी खोपगी लोइ सेंगदोबिरो सुमाइ त नतरग ते लालहोबसु यादोरिब्रा अदुम लेकटबि दोरिब्रा नतरगा कनागुममना लालहोबगी फिरान दस माइ लेसुम कांगरो तौरगनो फादोरिबा पुनबिदोरिब्रा हाइबने चिंबो वाफम मयाम जे थोक मसी मयक सेंगदबा यारोयबा मसी लेबा की अमदुबो पोनि को फागी फरांग तोरगा पॉलिटिकली मोइ मसे लाउनरगा मोइ BJP अमदि मागी चमिनेब कांबु अमदि माबु यादब कांबु दुगी मरता लंथोक लंखिन तोरगा सोशल मीडिया लंगरगा सुम चटखिबा यारोयबा सि लेबा की यामलुबा इंपैक्ट से मसी की इंपैक्ट से करिनो हाइजे सि मणिपुर की इंपैक्ट यामलुबा इंपैक्ट ओइने बसे तुंगदा मसिना अखोगी भारत की संविधान है कि कनो मदसु कॉन्स्टिट्यूशन मसी क्राइसिस लाकना कने सी पॉइंट लो दसु असी क्राइसिस लाकनेबा अदुगा अखोगी हिमिनरिबा काउंट फ्रुक्तु मगनसी अखोई प्रॉब्लम लाकनेबा अदुना मसी हुजिकि ओनेबन चिमिसे खंबिरमनी करिनो कमाई तोबनो हाइबदो मोइदिगी गवर्नमेंट साइड तेसु सेंगदोपिगेरा नत्रगा माबु मिसगाइड तोगिबा ऑफिशियल सिंग मयामदो मरि लेनेबा मयामदो लोई एक्शन लखोटपिगेरा अदगी मसिते यावरुबा इंडिया की लामी सिंह करी पुलिसिंग सिंह मोजु मोई मथक्ता आइन की करी थबक लखोटपम थोप लेगे हेदो लीगल की खंगिरबा मयामनसु मदु पब्लिक की इंटरेस्ट खरा इलगा मणिपुर सिदा तसिंगबा लेबाक से आइन मन कोइ पुनम ngai हाइबसे कनो तौसिना अदुगी थमौसि नत्रगदि अखोइ पुनमकसे माइ तौनिंग तौबा मोइना तौरगन याबा अछोनबा अतोनबा मी तौरगन यारोय हाइरगदि अदुदागदि अखोइ लेबाक से अदुम ngahak mungnaba songnaba irang adum leina hai wapam jene mai thongga atida khoina masida oneban sem sida magi wakhalon
ꯃꯑꯣꯡ ꯃꯇꯧꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯟꯖꯟ ꯅꯩꯅꯕꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯀꯣ ꯃꯤꯅ ꯁꯨꯝ ꯂꯥꯟꯅ ꯈꯜꯂꯛꯀꯗꯧꯕ ꯃꯇꯥꯡ ꯑꯃꯁꯨ ꯑꯗꯨꯝ ꯑꯣꯏꯅꯦ ꯈꯜꯂꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯉꯔꯥꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯆꯠꯄꯗꯣ ꯌꯥꯝ ꯀꯃꯦꯟ ꯌꯥꯝ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩ ꯆꯨꯝꯅꯒꯤ ꯁꯨꯝ ꯐ꯭ꯌꯨꯅꯦꯜ ꯁꯥꯔꯚꯤꯁ ꯑꯃꯗ ꯑꯩꯒꯤ ꯁꯣꯔꯠ ꯚꯤꯖꯤꯠ ꯑꯃꯈꯛ ꯑꯩ ꯂꯥꯛꯄꯅꯤ ꯑꯇꯩꯒꯤꯗꯤ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯕ ꯇꯧꯒꯦ ꯍꯥꯏꯁꯨ ꯌꯥꯏꯑꯕ ꯍꯜꯂꯛꯑꯒꯁꯨ ꯃꯥꯅ ꯇꯧꯔꯤꯁꯤ ꯆꯨꯔꯆꯥꯟꯄꯨꯔ ꯆꯠꯄ ꯉꯝꯃꯕ ꯍꯥꯟꯅꯗꯤ ꯁꯔꯀꯥꯔ ꯃꯥꯅ ꯃꯣꯏꯒꯤꯁꯤ ꯀꯅꯥꯗꯅꯣ ꯑꯩꯈꯣꯏ ꯈꯪꯗꯦꯕ ꯍꯥꯟꯅꯒꯤ BJPꯒꯤ ꯃꯥꯏ ꯃꯃꯥꯡꯗ ꯄꯥꯜꯂꯝꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯨꯗ ꯆꯨꯔꯆꯥꯟꯄꯨꯔ ꯃꯣꯏ ꯄꯥꯔꯇꯤꯅꯦ ꯃꯣꯏ ꯃꯁꯦꯟꯅꯦꯕ ꯑꯗꯒꯤ ꯃꯨꯛꯅꯤꯡꯉꯤꯔꯥ ꯃꯥꯒꯤ ꯒ꯭ꯔꯨꯞꯁꯤꯡꯅꯁꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯊꯥꯒꯠꯂꯤꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯆꯠꯄ ꯆꯨꯔꯆꯥꯟꯄꯨꯔ ꯆꯠꯄ ꯉꯝꯃꯦ ꯈꯣꯠꯂꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯕ ꯑꯗ ꯀꯧꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯃꯃꯥꯡꯗꯁꯨ ꯖꯤꯔꯤꯗꯁꯨ ꯁꯤ ꯇꯧꯈꯤꯑꯕ ꯖꯤꯔꯤ ꯆꯠꯄ ꯉꯝꯃꯦ ꯍꯥꯏꯕꯒ ꯑꯃ ꯎꯠꯈꯤꯕ ꯑꯃ ꯆꯨꯔꯆꯥꯟꯄꯨꯔ ꯆꯠꯄ ꯉꯝꯃꯦ ꯍꯥꯏꯕ ꯑꯃ ꯎꯠꯄ ꯑꯃ ꯍꯟꯗꯛ ꯇꯧꯔꯛꯏꯁꯦꯀꯣ ꯁꯤꯒꯤ ꯈꯨꯁꯦ ꯀꯥꯡꯄꯣꯛꯄꯤ ꯆꯠꯄ ꯉꯝꯃꯦꯅ ꯈꯨꯠꯆꯠꯇꯨ ꯑꯝꯗꯤ ꯌꯦꯡꯉꯣꯕ ꯎꯈ꯭ꯔꯨꯜ ꯆꯠꯄ ꯉꯝꯃꯤ ꯁꯦꯅꯥꯄꯇꯤ ꯆꯠꯄ ꯉꯝꯃꯤ ꯉꯝꯃ ꯁꯣꯗ ꯃꯤ ꯊꯋꯥꯏꯁꯨ ꯃꯥꯡꯉꯤꯑꯕ ꯍꯜꯂꯛꯄꯗ ꯀꯣ ꯑꯗꯩ ꯁꯤꯁꯨ ꯑꯩꯈꯣꯏ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯃꯃꯣꯏ ꯃꯈꯣꯜ ꯑꯗꯨꯝ ꯇꯥꯟꯅꯩꯗꯨꯅꯤꯀꯣ ꯑꯁꯨꯝꯕ ꯇꯣꯔꯕꯨꯡ ꯂꯣꯝꯗ ꯀꯩꯗ ꯑꯗꯨꯝ ꯇꯥꯏꯗꯨꯅꯤ ꯑꯗꯨꯝ ꯇꯥꯕ ꯍꯧꯔꯛꯏꯗꯨꯅꯦꯕ ꯁꯤꯅ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯇ ꯖꯤꯔꯤ ꯆꯠꯄꯁꯤꯁꯨ ꯑꯩꯈꯣꯏ ꯀꯁꯥꯔꯗ BJPꯒꯤ ꯕꯣꯠ ꯈꯣꯝꯕꯗ ꯑꯃꯤꯠ ꯁꯥꯍ ꯍꯣꯏꯅ ꯑꯗꯒꯤ ꯅꯪ ꯆꯠꯂꯨꯔꯣ ꯉꯥꯏꯍꯥꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯩꯇꯩ ꯈꯔ ꯇꯥꯕꯅꯤ ꯆꯠꯂꯨꯔꯣ ꯆꯠꯄꯗ ꯉꯥꯏꯍꯥꯛ ꯂꯝꯕ ꯉꯥꯏꯍꯥꯛ ꯇꯦꯔꯤ ꯇꯧꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯋꯥꯏꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯕꯒꯤꯅꯦ ꯑꯗꯨꯗ ꯖꯤꯔꯤ ꯆꯠꯂꯦ ꯍꯦꯛꯇ ꯉꯝꯃꯦꯅ ꯍꯦꯛꯇ ꯑꯀꯜ ꯑꯊꯧꯗꯧꯅꯀꯣ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯂꯥꯟ ꯆꯠꯂꯨꯔ ꯃꯥꯏ ꯄꯥꯛꯂꯛꯄꯩ ꯃꯑꯣꯡꯗꯒ ꯃꯇꯝꯗ ꯇꯧꯕꯗꯣ ꯃꯩꯇꯩ ꯏꯄꯥ ꯏꯄꯨꯒꯤ ꯑꯗꯨꯒꯤ ꯊꯥꯛꯇꯒ ꯋꯥꯡꯈꯠꯈ꯭ꯔꯦ ꯃꯣꯏꯁꯦ ꯉꯔꯥꯡꯒꯤꯁꯨ ꯐ꯭ꯌꯨꯅꯦꯜ ꯁꯥꯔꯚꯤꯁꯅꯤ ꯁꯤ ꯆꯠꯄꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯅ ꯃꯥꯒꯤ MLA ꯁꯤꯗꯤ BJP MLA ꯆꯠꯐꯝ ꯊꯣꯛꯑꯦꯅ ꯆꯠꯅꯔꯦ ꯑꯗꯨꯁꯨ ꯑꯃꯤꯠ ꯁꯥꯍꯒ ꯀꯩꯀꯩ ꯌꯥꯅꯗꯅ ꯈꯣꯠꯇꯅ ꯑꯥꯗꯤ ꯁꯤꯟꯕꯤꯔꯛꯇꯅ ꯆꯠꯂꯒ ꯉꯥꯏꯍꯥꯛꯇꯪ ꯈꯣꯡꯅꯦꯠꯂꯝꯕꯅꯦꯕ ꯀꯩꯁꯨ ꯀꯨꯏ ꯑꯗꯨꯁꯨ ꯍꯦꯛꯇ ꯆꯨꯔꯆꯥꯟꯄꯨꯔꯁꯦ ꯑꯩꯅ ꯅꯝꯈꯥꯏꯔꯒ ꯑꯗꯨꯋꯥꯏꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯕ ꯃꯌꯥꯝꯗꯣ ꯃꯃꯨ ꯊꯨꯗꯤ ꯑꯃꯒ ꯃꯐꯝꯗꯨꯗ ꯆꯠꯂꯕꯅꯤꯒ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯒ ꯑꯗꯨꯒꯤ ꯀ꯭ꯂꯦꯝꯒ ꯇꯧꯅꯔꯛꯄꯒꯤ ꯃꯑꯣꯡꯁꯤ ꯃꯥ ꯃꯁꯥꯃꯛꯅꯗꯤ ꯑꯗꯨꯒꯤ ꯑꯃꯨꯛ ꯇꯧꯗ꯭ꯔꯁꯨ ꯃꯥꯒꯤ ꯋꯥꯀꯔ ꯅꯨꯡꯀꯔ ꯃꯥꯒꯤ ꯀꯥꯡꯕꯨ ꯊꯥꯗꯣꯛꯑ ꯇꯧꯈꯠꯅꯔꯛꯄꯁꯤꯅꯦꯕ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯗꯨ ꯔꯥꯝꯇꯤꯒꯤ ꯀꯩꯀꯩ ꯅꯣꯏꯗꯨ ꯀꯣꯟꯅ ꯇꯧꯅꯕꯤꯌꯣꯕ ꯍꯧꯖꯤꯛ ꯂꯩꯕꯥꯛꯁꯤꯒꯤ ꯑꯣꯏꯕ ꯐꯤꯕꯝꯁꯤꯗꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯅꯠꯇꯦꯕ ꯍꯧꯖꯤꯛꯇ ꯂꯩꯕꯤꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥ ꯌꯥꯗꯕ ꯀꯥꯡꯕꯨꯅ ꯄꯥꯡꯒꯟꯗ ꯁꯨꯝꯍꯟꯕ ꯃꯥ ꯌꯥꯕ ꯀꯥꯡꯕꯨꯅ ꯄꯥꯡꯒꯟꯗ ꯀꯟꯕꯒꯤ ꯚꯥꯞꯇ ꯅꯠꯇꯦꯕ ꯃꯨꯟꯅ ꯅꯩꯅꯁꯦꯕ ꯆꯠꯂꯤꯕ ꯈꯣꯡꯆꯠꯇꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯀꯔꯤꯒꯤꯗꯃꯛꯇ ꯂꯝꯕꯤꯗ ꯃꯥ ꯆꯠꯂꯝꯃꯒꯗꯤ ꯑꯃꯨꯛꯁꯨ ꯉꯝꯃꯦ ꯂꯧꯒꯦ ꯍꯥꯏꯕ ꯇꯛꯈꯥꯏ ꯋꯥꯕ ꯂꯝꯕꯤ ꯊꯤꯡꯉꯤ ꯃꯌꯥꯝꯗꯣ ꯃꯥꯅ ꯆꯠꯇ꯭ꯔꯐꯥꯎꯗ ꯑꯗꯨꯃꯥꯏꯅ ꯊꯤꯡꯍꯟꯕꯗꯤ ꯌꯥꯕ꯭ꯔꯥꯕ ꯁꯦꯀꯨꯔꯤꯇꯤꯅ ꯅꯣꯏ ꯍꯦꯛꯇ ꯁꯤ ꯍꯥꯟꯇꯣꯛ ꯅꯣꯏ ꯁꯤ ꯂꯝꯕꯤ ꯊꯤꯡꯕ ꯌꯥꯗꯦ ꯃꯥ ꯂꯥꯛꯇꯕ ꯊꯤꯡꯕ ꯌꯥꯗꯦ ꯀꯩꯅ ꯂꯝꯕꯤ ꯊꯤꯡꯕ ꯌꯥꯗꯦ ꯍꯥꯏꯒꯗꯧ ꯅꯠꯇ꯭ꯔꯕ ꯀꯔꯤꯝꯇ ꯇꯧꯗꯦ ꯑꯗꯨꯒ ꯀꯨꯀꯤ ꯖꯣꯒꯤ ꯀꯔꯤꯝꯇ ꯃꯣꯏꯁꯦ ꯀꯨꯀꯤꯒ ꯖꯣꯃꯤꯒ ꯍꯥꯏꯇꯥꯔꯦ ꯄꯥꯏꯇꯦꯒ ꯀꯩꯁꯨ ꯈꯥꯏꯗꯣꯛꯅꯕꯒꯤ ꯄꯥꯔꯠꯁꯨ ꯌꯥꯎꯗꯦꯀꯣ ꯃꯥ ꯑꯗꯨꯅ ꯈꯥꯏꯗꯣꯛꯅꯦꯒ ꯀꯔꯤꯝ ꯌꯥꯎꯗꯦꯕ ꯀꯨꯀꯤ ꯀꯩꯀꯩ ꯂꯣꯏ ꯆꯥꯛ ꯆꯥꯃꯤꯟꯅꯗ ꯑꯃꯨꯛꯁꯨ ꯄꯨꯜꯂꯤꯑꯕ ꯅꯥꯀꯟꯗ ꯃꯣꯏ ꯃꯌꯥꯝ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯃꯌꯥꯝꯗꯨꯅ ꯃꯤꯇ꯭ꯔꯪ ꯍꯥꯏꯒꯗ꯭ꯔꯥ ꯗ꯭ꯔꯃꯥ ꯍꯥꯏꯒꯗ꯭ꯔꯥ ꯄꯪꯇꯧ ꯇꯧꯕꯅꯦꯕ ꯑꯗꯨꯗꯨꯅ ꯃꯗꯨꯒꯤ ꯈꯣꯡꯆꯠꯇꯨ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯏꯝꯄꯦꯛꯁ ꯑꯃꯒ ꯂꯩꯕ꯭ꯔꯥ ꯀꯥꯟꯗ ꯃꯌꯥꯝꯅꯒ ꯁꯨꯝ ꯑꯩꯈꯣꯏꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯗꯣ ꯁꯤ ꯑꯩꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯏꯆꯝ ꯆꯝꯕ ꯊꯣꯏꯗꯣꯛꯇꯕ ꯍꯥꯏꯇꯥꯔꯦ ꯊꯣꯏꯗꯣꯛꯇꯕ ꯈꯣꯡꯆꯠꯇꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯌꯥꯝꯅ ꯂꯨꯅ ꯑꯗꯨ ꯂꯩꯔꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯌꯥꯝ ꯅꯩꯅꯔꯨꯕꯁꯦ ꯑꯩꯈꯣꯏ ꯀꯥꯗ ꯅꯣꯛꯐꯗꯤ ꯒꯦꯝ ꯌꯥꯎꯕꯗꯣ ꯅꯨꯄꯤ ꯁꯦꯟꯗꯟ ꯇꯠꯂꯒ ꯑꯃ ꯂꯥꯛꯄ ꯃꯈꯣꯡ ꯆꯦ ꯂꯥꯛꯄ ꯁꯔꯨꯒꯤꯅꯤ ꯁꯤꯡꯂꯤꯒꯤꯅꯤ ꯗꯥꯛꯇꯔ ꯑꯅꯤ ꯌꯦꯟꯅꯕꯒꯤ ꯐꯤꯕꯝꯗꯣ ꯑꯗꯨꯒꯤ ꯊꯥꯛꯂꯣꯝꯗ ꯆꯠꯂꯛꯀꯗꯧꯔꯦꯕ ꯑꯩ ꯁꯨꯝ ꯈꯟꯖꯔꯤꯕꯅꯤꯀꯣ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛ ꯁꯤꯒꯤ ꯏꯝꯄꯦꯛ ꯃꯥ ꯁꯤꯁꯤꯄꯨꯔ ꯈꯣꯡꯆꯠꯑꯅ ꯍꯥꯏꯕꯁꯨ ꯄꯥꯗꯦꯁꯦ ꯁꯤꯁꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯆꯠꯄ ꯀꯔꯤꯒꯨꯝꯕ ꯗꯤꯕꯂꯞꯃꯦꯟꯒꯤ ꯄ꯭ꯔꯖꯥꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯒꯗꯕ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯒꯤ ꯆꯠꯂꯒꯗꯤ ꯁꯤꯁꯤꯄꯨꯔ ꯚꯤꯖꯤꯠ ꯑꯅ ꯍꯥꯏꯕ ꯌꯥꯏꯅꯦꯕ ꯑꯩꯈꯣꯏ ꯇꯥꯃꯤꯜꯅꯣꯖꯤꯐꯥꯎ ꯁꯤꯁꯤꯄꯨꯔ ꯚꯤꯖꯤꯠ ꯀꯁꯦ ꯍꯥꯏꯕꯐꯥꯎꯗ ꯑꯩꯈꯣꯏꯗꯤ ꯃꯁꯤꯗꯤ ꯈꯔ ꯍꯦꯟꯖꯟꯕꯕ꯭ꯔꯥ ꯈꯜꯂꯦꯕ ꯆꯨꯝꯅ ꯐ꯭ꯌꯨꯅꯦꯜ ꯁꯥꯔꯚꯤꯁꯅꯦꯕ ꯁꯣꯔꯥ ꯆꯠꯄ ꯂꯨꯍꯣꯡꯕ ꯆꯠꯄ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯤ ꯄꯣꯠꯂꯣꯏ ꯆꯠꯄ ꯂꯨꯍꯣꯡ ꯆꯠꯄ ꯁꯣꯔꯥ ꯆꯠꯄ ꯀꯣꯛꯇꯣꯝ ꯆꯠꯂꯝꯒꯅꯤ ꯆꯍꯤ ꯑꯃꯗ ꯃꯥꯏ ꯁꯤꯡꯖꯃꯩ ꯀꯦꯟꯗ꯭ꯔꯁꯨ ꯃꯌꯥꯝ ꯆꯠꯂꯝꯒꯅꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯔꯨꯞ ꯃꯄꯥꯡ ꯃꯣꯏꯒꯤ ꯔꯥꯟꯇꯤꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯌꯥꯝꯒꯤ ꯃꯛꯆꯠ ꯑꯗꯨꯝ ꯆꯠꯂꯝꯒꯅꯦꯕ ꯑꯗꯨꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯨꯅ ꯋꯥꯡꯖꯤꯡꯗ ꯃꯃꯥꯟꯅꯕ ꯃꯣꯏ BJPꯒꯤ ꯅꯠꯇ꯭ꯔꯒ MLA ꯑꯃꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯀꯩꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃ ꯆꯠꯂꯒꯁꯨ ꯑꯗꯨꯁꯨ ꯋꯥꯡꯖꯤꯡ ꯚꯤꯖꯤꯠ ꯑꯗꯒꯤ ꯃꯣꯏꯔꯥꯡ ꯚꯤꯖꯤꯠ ꯑꯗꯒꯤ ꯁꯦꯛꯃꯥꯏ ꯚꯤꯖꯤꯠ ꯑꯗꯒꯤꯗꯤ ꯕꯤꯁꯦꯝꯄꯨꯔ ꯚꯤꯖꯤꯠ ꯑꯗꯒꯤ ꯃꯌꯥꯡ ꯚꯤꯖꯤꯠ ꯋꯥꯡꯒꯣꯏ ꯚꯤꯖꯤꯠ ꯑꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏ ꯌꯥꯒꯗ꯭ꯔꯕ ꯑꯗꯨꯅ ꯃꯣꯏ ꯚꯤꯖꯤꯠ ꯀꯥ ꯍꯥꯏꯒꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯚꯤꯖꯤꯠ ꯀꯥ ꯍꯥꯏꯇꯥꯔꯗꯤ ꯚꯤꯖꯤꯠꯇꯨꯒꯤ ꯃꯔꯝ ꯌꯥꯝ ꯐꯕ ꯄꯣꯠ ꯀꯝꯄꯦꯛ ꯑꯣꯏꯕ ꯃꯅꯤꯄꯨꯔ ꯄꯤꯄꯜꯒꯤ ꯑꯣꯏꯕ ꯌꯥꯝ ꯀꯥꯟꯅꯒꯗꯕ ꯇꯨꯡꯒꯤ ꯌꯥꯝꯅ ꯑꯣꯏꯍꯧꯒꯗꯕ ꯄꯣꯠ ꯑꯃ ꯂꯩꯇꯥꯔꯒꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯚꯤꯖꯤꯠ ꯍꯥꯏꯁꯤ ꯌꯥꯝꯅ ꯔꯤꯃꯥꯔꯀꯦꯕꯜ ꯑꯣꯏꯕ ꯑꯃ ꯑꯣꯏꯒꯗꯕꯅꯦꯕ ꯁꯤꯗ ꯔꯤꯃꯥꯔꯀꯦꯕꯜꯒꯤ ꯀꯩꯅꯣ ꯏꯝꯄꯦꯛ ꯑꯝꯇ ꯂꯩꯇꯦꯕ ꯍꯥꯏꯗꯤ ꯀꯩꯝꯇ ꯂꯩꯇꯦ ꯍꯧꯖꯤꯛ ꯀꯨꯀꯤ ꯖꯣꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯖꯣꯃꯤ ꯀꯥꯡꯕꯨꯗꯨ ꯅꯠꯇ꯭ꯔꯒ ꯄꯥꯏꯇꯦꯁꯤꯡꯗꯨ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒ ꯖꯣꯒ ꯍꯥꯏꯕ ꯃꯃꯤꯡ ꯅꯣꯃꯦꯟꯀ꯭ꯂꯦꯆꯔ ꯑꯃ ꯆꯠꯂꯤꯁꯤ ꯑꯩꯈꯣꯏ ꯀꯨꯀꯤ ꯖꯣ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯖꯣ ꯇꯣꯛꯑꯅꯤ ꯀꯥꯏꯅ ꯃꯥꯅ ꯂꯧꯕ ꯁ꯭ꯇꯦꯟ ꯂꯧꯕ ꯉꯝꯗꯅ ꯃꯥꯅ ꯆꯠꯂꯨꯕ ꯂꯧꯔꯛꯑꯦ ꯍꯥꯏꯇꯥꯔꯗꯤ ꯌꯦꯁ ꯑꯗꯨꯗꯤ ꯃꯥꯏ ꯚꯤꯖꯤꯠꯁꯤꯒꯤ ꯏꯝꯄꯦꯛ ꯈꯔ ꯂꯩ ꯍꯥꯏꯅꯦꯕ ꯀꯔꯤꯝ ꯂꯩꯇꯦ ꯀꯩꯝꯇ ꯂꯧꯔꯦ ꯑꯁꯣꯝꯗ ꯃꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯔꯤꯒꯤ ꯃꯥꯏꯂꯦꯖ ꯀꯩꯀꯩ ꯂꯧꯅꯕ ꯑꯩꯅꯁꯨ ꯉꯔꯥꯡꯒꯤ ꯗꯤꯁꯀꯁꯟ ꯐꯣꯔꯝ ꯑꯃꯗ ꯍꯥꯏꯖꯈꯤꯕꯅꯤ ꯃꯆꯥꯅꯨꯄꯥꯗꯨꯒ ꯕꯤꯜꯗꯥꯡꯒꯤ ꯕꯥꯟꯗꯦ ꯃꯆꯥꯅꯨꯄꯥ ꯀꯦꯕꯤꯅꯦꯠ ꯑꯃ ꯄꯤꯕ ꯄꯤꯗꯕ ꯑꯗꯨꯋꯥꯏꯗ ꯈꯔ ꯕꯥꯔꯒꯦꯟ ꯇꯧꯅꯔꯝꯃꯒ ꯑꯗꯨꯃꯥꯏꯅ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯃꯅꯨꯡꯗꯅꯦ ꯃꯅꯨꯡꯗ ꯂꯩꯅꯔꯝꯗꯣꯏꯁꯦ ꯃꯅꯨꯡꯗ ꯃꯣꯏ ꯑꯥꯗꯒꯤ ꯄꯤꯔꯒ ꯅꯠꯇ꯭ꯔꯗꯤ ꯃꯥꯏ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯇꯍꯥ ꯂꯧꯔꯤꯁꯦ ꯌꯥꯝ ꯊꯨꯅꯒ ꯄꯣꯂꯣꯏ ꯆꯠꯂꯛꯏꯁꯦꯀꯣ ꯄꯣꯂꯣꯏ ꯃꯣꯏꯒꯤ ꯐ꯭ꯌꯨꯅꯦꯜ ꯁꯥꯔꯚꯤꯁꯀ ꯇꯧꯔꯛꯏꯕ ꯈꯣꯠ ꯃꯌꯥꯝꯁꯦ ꯃꯣꯏꯒꯤ ꯑꯁꯣꯝꯒ ꯃꯣꯏꯒꯤ ꯀꯩꯒꯨꯝꯕ ꯈꯔ
याना बखरे ले मने बार्गेन कुनदा मोगी सु मांग द बखरे सोई ले मने खले अदु अदोन द चतना फने कली मणिपुर मियाम द सोइना आगी याम स्पेशल रिक्वेस्ट तौजनिंग इस सिदी द यामना हेन नैनाबा कनोदा यामना अदुन ससिगुम जे अदु चीफ मिनिस्टर की विजिट ओइदारगदी यामना मरु ओहिनबा लेबा की कानाबा याम ओइगदम अदु कानाबगी फोल्दी इराक लाक्त्रे अदुगा अमना अमुका जोई हंजनजरी से ngaranggi phiran du lai kat khibido masidi taraina akoigi lobom thokte honorable chief minister na leba ki miyam gi interest ta tungda lakadaba akoi miyam gi interest tungda lakadaba mayam na sumba problem de thokta ba haibidi masi kamai to gimno haibido thikat bagi masi gi aitangai phadana ma tawraga madugi tokhom thokbu phirep lobom choi aduga government na masida tarai tumin lai thok lesin tawraga chakita gadi tungdadi akoi manipur da sumbagi phattaba पोलमा नतगा अखोगी मयाम लालहोबगी कइनो अदुगा आइना याबना कइनो यादबना कइनो हाइबगी वाफम हम लाकने अदुगा मणिपुर की आई ngसाय दो लीगल की याम एक्सपर्ट ओइबिरि मयाम नसु मसीदा मियाम दा हेने खंगनबा नतगा गवर्नमेंट की तोइबा थवंगदु सोइगिबा मयाम दुई मथकदसु करिगुंबा आइन की ओइबा करिगुंबा खरा चैथियं खरा पिना बाय तारे मदुसु आई मयाम की इंटरेस्ट खरा फिरेप लोबिरो हाइबा बसै स्पेशल रिक्वेस्ट अमा लीगल की एक्सपर्ट सिंग लीगल फेटर्निटी लेबिरिबा आई मयाम अखंग हैसिंग दai adu मजoi आई रिक्वेस्ट तौजरी